Manipur top channel gi mai kai gi marui bi pausing myam na thamjagi ahanbada koki terrorist na phaki ba angang mangak kaklaga barak turel da thadarakli sai khumpu surabi yurembam rani devi hatlaga turel da thadarakli tha sugi taraga mathu koki terrorist na jeribam gi zakura dor gi phadun pukhi ba pikli ba angang ahum yauna nupi ahum punna miyoi taruki manung da yawba masai gi sai ahum sudri bi el singkhai ngan bi makok yawdra sibak sang oina ngasi barak turel tawthrakre masai sai humpu surabi yurembam rani devi masada phiamat setna sibakcha oina barak turel thadrak haidi koki terrorist na thasi ki taraga mathuide jiribam gi zakura dor hangbo relief camp na sangjapam lawdun leidiba idp e singda afaba makhal gi kusukulai kayana nomai kapsinduna landaraba matung pikliba angang ahum yawna no pi ahum puna miyoi taruk phadna koki terrorist na phadna pukiba miyoi taruk adugi manung ngarang Jiri Muki Jiri Turel amasum Barak Turel ani taina phamda lebu Turel da Assam Rifles na angang ani amasum nupi ama amasum asibak sang oina pakhi madugi matung ngasi ayuk kasar Singabon gi Barak Turel kuki terrorist sing na phakiba masagi sei ani makhairom ta ngai riba el singkhai ngan ba pikli ba angang adugi makok yaudra ba asibak sang oina phangungam khibani amasung kuki terrorist na phaki ba miyoi taru adugi andi manungda khwaidigi ahal oirabi masai se khumpu surabi yuremam rani devi masada pm ta setana assam gi kasa district amasung jiribam district lona pada seliba barak turel da sipaksang ina phangmangam khibani panba yabadi koki terrorist na phadna pukhiba miyoi taru adugi manungda miyoi ahum barak turel digi sipaksang ina assam rifles na recover tawre haiba pau phangmadigi lamdam asita leiriba khosawnaraba miyam na lamdam asigi minister yauna minister mla singi yumna sangduna aka etoi thuan matanatana mai thabana singba thawdok kya thoki manipur oirakliba law and order si ngagnana ba manipur lengkana numit nini suna internet thingjin badanatana tampaki district kaya da sumatam kaktana curfew thamjin kibani अतोप पाउखरना मणिपुर नौन थोलखिबि हिंसागी थौदोक मरी लेनना यूनियन होम मिनिस्टर अमित शाह महाराष्ट्र मिखल की रैली कैंसिल तौखरे मणिपुर की सिचुएशन रिव्यू तौखरे मणिपुर की हाउसिंग ओइदिबा सिचुएशन रिव्यू तौनबा सीआरपीएफ की डीजीपी लाखदरी जिरिबम एक्टिक सेनबा हाईपीसीडी की मथक अकन ममियें थमलको यारी कोके मिलिटेंट सिंह थासी की तरागा मथोइद जिरिबम की बोरो बेकरा खुल याउन पुलिस स्टेशन अमसुम सीआरपीएफ दा एटेक तौखिबा थौदो अदुगी मतुंग तारकपदा था निपान की अंगांग याउन मिसम तरुक तमथीना खाटखिबा थौदो अदुना मरम ओइरगा स्टेट असिदा हाउसिंग हिंसा याउन ओइरकलिबा फिबम असिना मरम ओइरगा यूनियन होम मिनिस्टर अमित शाह महाराष्ट्र इलेक्शन रैलीदा सरुक यानबा खोंगसत पांगदोकनी हाइना तौरमदु कैंसिल तौखरे अमित शाह की खोंगसत कैंसिल तौखिबा सि मापुंगोइना मणिपुर की हाउसिंग ओइरिबा फिबम असि सीनियर ऑफिशियल सिंगा लोइनना रिव्यू तौबगा मरी लैननी हाइदि अमरम जिरीबम अंगांग याउन मियोइ तरु हाटखिबा अमसुम सिक्योरिटी दे अटैक तौखिबा थौदो अदुगा मरी लैनना मारला होलो हाईपीसीडी की मथक अकन मियेंग थमलकु यारी हाइदि ऑफिशियल सोर्स अमन हाइबना यूनियन होम मिनिस्टर अमित शाह ना महाराष्ट्र की इलेक्शन रैली दु कैंसिल तौखिबा लोइनना अथुबगी ओइना जिरीबम थौदोक मतुंग हिंसा की थौदोक चावना थोलखिबा सिकी मतंगदा अवांग थाकी ऑफिशियल सिंग लोइनना मिफम अमा पांगतोक्तुना खनाखरे मसिगी मतुंग हयंग नुमिजुंगबा पुंग तरानिथोइ सतपदा ऑफिशियल मिफम अमा पांगतोक्तुना मणिपुर की मतंगना खनागने हाइदि ओइरकलिबा फिबमसी इम्फाल वेस्ट अमसुम ईस्टा मतम कक्तबा कर्फ्यू थमजनकिबा तांबाकी डिस्ट्रिक्ट तरेता इंटरनेट हिंजनकिबा यावना मिनिस्टर अमसुम एमएलए क्यागी युमदा मियामना संगसिनदुना युमै थाबा यावना हिंसागी थौदोक क्या चथरकपदगिनी ngasi numaijing numita home minister amit shah na share loduna pangtokhiba mifam aduda manipur oirakliba phibam kupna khanakhiba galonana mani lenaba official singna manipur santi hanjan hanana ba lakhotpa ba khongthang khudemuk lakhotna ba khanki manipur oirakliba phibam asina maram oiraga union home minister amit shah na mikhal pangtokadaba maharashtra da election gi rally saru yagadabadu cancel tawraga Delhi da halaktuna Manipur ki matang na khanana ba mifam pangthoktuna oirakliba phibam yengsinkibani mara asida home minister Amit Shah New Delhi da Manipur ki matang da security ki review mifam pangthokraba matung CRPF ki director general Anis Dayal Singha hayengna bemer kungani panda Imphal da laktuna Manipur ki irang hakthengna yengselagadawi CRPF की DGP मणिपुर की खोंगसर असी सरकार पाइबा BJP की MLA मसु मिनिस्टर कया की युमदा खोइसाउनरबा मियामना संगसिन्दुना अमांग अता थोलकपा मसुम इरांग कंसिलकपा हेंजिलकपदगिनी अमरमदा जरिबमदा मिसम तरु हाटखिबा मसुम सिक्योरिटी दे अटैक सतखिबा मारला हरो हाईपीसीडी नदी
haina sab saba report ama phangmaga loina hairiba marla holup asigi mathakta center gi maikei akan mamieng thamlakku yari HPC DSC Central Government ka hausu phabi oina pisto ka mari leina su agreement natraga 6 pair sign tawna pamata leiti hairin su paus da makhatari atopa pawmana zaribam da kuki singna misam taru khat khibagi mayuk Delhi da khongjang sangsangkhre miyoi sani hena phakre Manipur gi zaribam da ki militants na angang ahum yauna hostage taruk tamthina khat khibagi mayukta Delhi da leiriba Maitai gi miyoi kaya na ngasi jantar mandar yaning da bigi khongjang sangsangkhre Delhi amasum akoibata leiba maitai sangwa henbana sarugya pangthokiba yaning da bagi khongjang adu ahanbada wakat mifam oina sathaduna Prime Minister Narendra Modi amasum Central Government na Manipur gi wathok loisinna ba puksel singna khona di haina yaning da bagi kholaw kya lawki amadi kona di police ka mungna rakhi madugi pakumoina Delhi police na khongjang na yawa mitai miyoi sing phaduna gari da hapsilaga Kappada police station puraga matam khara fazingduna thamlaraba matung kona thadoraki Delhi da ngasi khongjang sangsingkhibadu Manipur tampakta maitai misam taruk kuki gi makhuttigi kanba ngamdaba yaning da phongduna sarkar pairiba minister MLA yauna akan ba attack sathaduna yaning da ba khongjang sangslakibadu gi makha taba oina Delhi da su yaning da ba khongjang sangsingkhi miyamna kuki militants na phakhiba misam taruk ki punsi kanba ngamdaba gi sauningba poklingai marakta Central Government na November taragamari da tampaki mapam khada nauna amu Armed Forces Special Power Act 1950 apaspa thamjalakpadigi miyam gi pendaba hengalaktuna Minister MLA sing Manipur miyamna warga makhoi kari tauribagi haiduna miyamna mayum sangdun attack sataba horakibani hanadagi hona pen aduna leiringai serakta center na apaspa thamjalakpa si asak maidagi haiboina thoktuna irang sakthorapani Manipur sarkar gi maikei dagi center na nauna apaspa thamjalakliba phirebadu review tawbina ba khankrabani hanisu paus ta makhatari makasa tharako oina to pawmana lairibi issue si dolgi khenaba thamdana puna thingna minasi Kokina landaba horakibani aikoina lalobana MP Dr. Bimol Manipur thoklibu lanasi Muslim singna homeland danduna Pakistan semkiba partition of 1947 aduga samane thoklibu lanasi da khulai ihan hana pakibis koki furumne lan ihan hana horakiba numit atumaki nungthil pung ohum khai taba matamdagi khulai pai khabani punamasi handaki parliament pukhatuna mayeksina khangana na bohnari Miyamna su tawhaning ba thabak singnaba leitana haibiyu haina MP angomsa bimola koizamna phongdokhre kaisam thong kendra gi yamna ba miyamna ngasi kaisam thong da leibi MP bimol gi yumda makki phirep kari leiriba gi amadi handa pangthokodoriba parliament asida kari wafam thamgadoriba gi haina hangba duda makna wafam asi phongdokhibini makna makha taradun hai Manipur da thokliba lan asi horakpa matamdagi kupna yengsilamlabadi numit tari nigi manungda loisilamba yabane dubo matam asum sangtakibana ngasidi yamna tamthiba mi phajalaga hostage oina siznabagi phibamda yarakli furup yamna khundaba lam amanina furup kudimak magi apama demand loina leramgani adubo demand sing adu tanana bo honabada mi bu phajalaga hostage oina siznaba terrorism gi thawung sing sathaba sidi aran ma thawni Leba ama irang thokrabadi leba adu gi lusingu kauraga kari tauksigi haina khana bhaibasi mathau tabane aduba Manipur thoklibi irang asigi matanga Prime Minister ngasi phawu Chief Minister kaudun wari sanadribasi kari maramgino leader ama oirabadi asumba wakhalunda miyambu lamsingadabane ngehak ki oiba aran pau pisilaga natragana furup ama bu sairaga migi divide and rule da threat tagodabanati Furuk khudimangnasu makhoi goina demand ama hek tawda hingsa amadi furuk goeba athuba mi yengda akhuba mi yengda thabak tawridabani lana sida mob violence nataba thawdokta nupi angang bu phajilaga hostage oin sijanaba madi tamthin otnairaga hatpa haibisi yamna tamthibe action amani Puramas lakadoriba parliament session da pukhani roidana haujik su MP ama oina leba asigi lusingba singna matik sabe action lakhatnaba wafam kya thamli Karigumba parliament pukhatpegi khudong saba phangdraba parliament ki mapan leibak miyam khangnaba lawani mana pairiba sakti asi miyamna mahaki mafamda sinakibani ma hauji congress ki MP nati miyam ki inner parliamentary constituency ki MP ni maram asina rajniti dal ki khenaba thamdan apapatta tanaraga puna thabak tawminase assembly leina leitabaga samanaba mongda Delhi na hairaga satliba thawong asibu asisu semdokpa matam oire haujikti wa ngangnaduna leibigi matam nati leader sing punsilaga Delhi da satun apun begi oiba phirep ama lobu matamni
Karigumba Madura Bara Sakana Tazavigi, Wang Maratabak Taraklabadi, Inauva, Division Ama Lautabani, Handaki Taudo Oshida, Mikap Toktuna, Equi Punchindriba, Mayol Sumna, Sathaudrabadi, Equi Amuhana, Hogat Pangam, Laroi Haikenasu, Paus the Makatana Fondorakli, Atopa Paumana, Zeribam the Miam, the VZP of Congress ki office to Gaikre, MLA you might have the scene of Kungo Home doing no make a corner of Fokre. Zeribam the Miyama Sire Amasokle, Zeribam the Mirataruk seen a punky but how do Oduga Marilena and Sinumidang Yang Muknavigi Taudokta, Zeribam PWD guest house to give police no way, Captora for the Miyama Sire Amanasokle, Shira Badugi Mamina, Kundrapam Atauba se Kungum de Apopatumakawi, Karamgadagini, Sokla Baduna, Kaisam. Ben Sensei Kuntra Apokpa, Varian Kawi, Maki Puksep that no Maru Amapali, Shelter Hospital like Anadi, Zeribam Irabot Squad, Mianga, Mukna Bataudo, Dukimatum Tarapada, Lebak Tipa Taudo, the Tokibini, Lake Hidraba Atoba, Matabak that no Maru Amapali. Ta Siki Taraga Matuida, Cookie militants in the Mui Tarukpa, Duna Puki, Singadugi Manunda, Ahan Biguina, Ta Siki Taraga Mangaki Nutulda, Barak Turel Amasum Ziri Turel, Aniga Tainaba. Zirim Asiba Haksang of Pangraba Matungarang Su what Horiba Humaduga, Loina Hatkre have a pow Panglabasu, Asiba Aniga Haksang, the Pangungam than a Lakibini. Adobo Haiba Siba Aniga Haksang Adunga Si Barak to the Pankiba to the Gi, Miamgi Asoba Mob Amalaktum Ziribam the Lady BZPM some Congress office to Waikre. Amaramda, Narang Tampaki Tuanba, Rollingi MLA Yum the attack Tokiba, Margoina, Yum Maitaba Masumiangi Mob Sagat Kivaga Marilena. Madura Haking and Siena Mui Kungo Hum doing Numai Konana, Paltri. Police keep on hiding Mui Kungo Hum doing Impal East, Impal West, Amasum, Bishnupur District Lady MLA, you might have a Madi, Posteka Tugai Kaito Bugamari Lena, Forget Kivani. Makoi Digi Point 32 Gipistolama, double barrel Gimaru Tarian Amasum mobile phone, Amafort Makatan Irang Saktoraku Yavi Pipam Ubu Digi Police ki Senior SP Sing Amasum. Battalion Singi CSO Sing Law and Order Situation Maintain Taunava Ground Deploy Tawayana Senior Officer Singna Punkun Marisum Oirakliba Pibam Singasi Monitor Tauri Masigaloina Singamasum Tampaki Kudong Tinga Oiba Zaga Singda Area Domination Amasum Operation Gi Tabok Yamakana Satari Zagakra than Army Amasum Assam Rifles Yawn Security Force in the Law and Order Maintain Tawagamadi Lena deploy Tawayauna Curfew Si Henama Pangal Kalanana Bamasum Miam Asu Engam Yautana Flag Mars Pangtokli Hari Amaram the Tasiki Taraga Maturiku militants in the Pad and Pukiba Mui Taruk Odugi Manung Marina, Haukibatang Taraga Mangamasum Taraga Taruk Pankrabamatung, Nasi Barak Turil the Hal Oiraba Nupi Amasum, Angang Pamasa Amagi Ashivak Sang Tau Tarakadigi, Lakipur Police and Lokalaga. Sire Medical College Mirals and the Tankre. Sina Tau Tarakiba no Pia do Cookie militants in the Park, Pukiba, Urembam, Rasisai, Kumpugataruk, Mapuroiba, Nabakumarkawi, Muesi, Kasargi, Baskadi Purana, Bazar, Herigat, Hainakanava, Barak Turelgi, Amadagi Pankimini, Amaramda, Barak Turelgi, Tolen Kulhaina Kanava, Mapamadana, Cookie militants in the Pava, Yaukiba, Pikliba, Nupamasadu, Shina Pankimini, Angang Nupamasadu, Haksangadu. Boragumba Amada Yom Laga Yaronki, Yamnami Hatina Halaga Tadrakibini, Anga Dugi Kok Serp Ayamba Yautri, Asibaksang Adu Lakipur Police Amasum, SDRF Kitty Mamana Kalabamatong, Sire Medical College Kimok Tankre, How do order the Koshaw Narabamiam Ziribam the Liba, VZP Amazon Congress ki Office to Waikre. Atopa Pawamadana, Nifugani Fangi Manunda Manipur, India gi Saru Ama Oidi Brana Tragana Oidabra Hibadu Prasidiana Kangadavani. Mamang say English Singaniga Kungo Hum the Gime Hum the Status the House of Power Tolokiba Irang Sida, Central Government Gimakadigi Subsav Exanamata Lokataba Sigamari Lena, Kaksing Makadigi Tuan Malup Tarukna Baraki President Ayib Sirol Taduna, Nifugani Fangi Manunda Manipur, Asi India gi Saru Ama Oidi Brana Tragana Oidabra Hibadu, Nifugani Fangi Manunda Kangalanga Taxing Creek. All Kaksin Club Coordinating Committee Secretary M. Maniyaima Kaksin Kaitel Apun Imaluki President M. Memsa Lup Asigi Convener M. N. Ongbi Kalpana Joint Non-Government Voluntary Organization Kaksingi President Case H. Satradari Langsai Taunagi Convener Rajib Khetri Amasum Kaksing Bazar Business Welfare Association ki Secretary M. Arun Kumarna Sahi Tauraga Bharat ki President Pishin ki Basirol Dura Yauriba Warep Singhi
Maruoina mamang saigi me ahumdagi haurakhiba irang asi haujuk fawba mausagi phibamda hanjilapagi mami amata udri koki militant sing sathariba inhuman oiba amasung ka henba thawong sing asi mapung phana laksinna bi India government gi maikei matik sabe action amata lokhati state asigi mafam khudimakta central force and parks na deploy tawrasu koki singna maitei misam sing hatpa leptri koki militant singi missile attack amasung drone bombing yauna makhal kaya gi attack sing na maitei misam kya sikre Zeribam district ta koki militant sina that nipan khakta ngairiba anga amu yauna miyoi taru phaduna pukhraga tamthina hatpikre asiguma yamna sakhottaba amasum tamthiba thawong sing asi khangduna leiba ngamlagi phibamda oidre maram asina manipur haujik thokliba hingsa amasum ka henba thawong singi matangda kari su hainingai oidre hairadana ultimatum asi submit tawba matam asidagi paraga pung nifuga nipan gi manungda manipur asi India gi saruguma oidibra natragna oidabra haibadu sabsana khanganbiyo haibagi war role sing yauri Atopa pao mana kokina landara kre handuna kapna kre ngasi nungthul haibde ngar nungthil pung homlom taba matamda Imphal West kadang bana kokila lawbusna singthakti nomai kapthra kre thawdo oduna mafam madura post hangduna lairiba second MR IRB amasum CRPF ki maikedi handuna pungkhaya marum hena nomai kapna kre koki singi maikedi ki bom yauna attack adu sathrakhi bane dubo thawdo odura security force amasum miyam gi maikeda asu apan amata yaukidi hari Amarom miyoyama kaptuna halamle ngarang ayu angan bada ziribam PhD gi khanung pokta kilometer taragani thoirom lapna leiba ningthem khul gi mapam amada nongoi kaptuna halamna miyoyama gi haksang khleiram lehri pausna haibada miyoy tu ngarang nungthil pung ahumlom tarakpada sakhangdaba miyoy khrana ziribam lamlong haina khangnaba mapam amadagi phaduna bokibani numidang pung tara makhairam tarakpada nongoi round khara kapkhibagi makol takraba matung ngasi ayuk thengnarakibani Maki mamaida nongoi maru kya pan madagi masak khangdok pawa na thuklairi tentang na asum su report tawnari security na Kappada ma Sire VDF ama Sokle ngranu midang pung taraga minin yang khairam tarakpada ziribam law and order ngak na balaki ba senior ASP ama gi team ga na singi martu ningai sangdal narakpadagi senior ASP team gi maikei di kap thorakpada nongoi maru panduna ziribam surok ating bi Hill Gatagi Naha Ama Tadok Topam the Sire Duga VDF Amana Nongoi Maruna Pan and Sokle Hedi Amaromdana Mayang Imphal the personal Sokhre Zeriba Mihat Yaning the Bafong Doctor Mayang Imphalgi MLA K Robindro gi Yum the Tomzilakiva Nung Napan Madagi CRPF ki 2IC Amam Kamano personal Amam Sum VDF personal Amapan and Sokre Hedi Tado si Narang Yupung Taramatuga Minifu Mangaram Tarak Pada Toki Ben Hedi Hazukuna di miyang paus matang solution jira game sa miyang puno update ngamin si